Crew member Mari YAONA PUNNA MEEOI Marifu TONGBA Canada Delta Airlines ama Toronto Airport Tasinbadagi Kaiduna Mathak Makha Onkhre THOUDOK ADUDA MEEOI 18 ASOK APAN NANGKHRE Hauzimaki oinadi asiba yawbagi pau leitri THOUDOK asi Interview Air Flight haina mingthonba flight asina United States ki Minneapolis tegi paraklaga ungi akanba nonglei nungshit marakta mayoknabadagi Toronto Airport tasinduna akai atoi thoki social media da thaganar khiba video amada plane adu unthakta sitlaga mathak makha olaga taki mathak makha olaba plane adudagi MEEOI khara ungi akanba nonglei nungshit marak aduda chenthoknarakpa unaki mai kanbagi MEEOI singsu mafam aduda chensilakna mai muthatpagi thabak chathakre plane kaiba aduda angang ama yauna ASOK APAN sing manak nakpa hospital da pukre hauzmaki oina plane adu matau karamna mathak makha olaga unmarak aduda kairaga tasalakibano haibagi maram chapchana khangre